Moreada kuki militantsingna security de attack tawgani haibadagi khunjasing lanjenare. Indo-Myanmar border town ama oiriba Moreada yumthangnariba Myanmar dagi kuki khulai paiba kaya changsilaktuna makhoi achouba mafam ama sagalagliba se thugainaba hauzik Moreada station tawduna leiriba security force singda kuki lalauba singna paksana attack satharakani haibagi akiba leibadagi Moreada leiba kuki khunja kaya paksana lanjenare haire. Pawasina makata na hairibana Moreada santi thamnaba mafam aduda leiriba forcing maruaina state police commando singda Myanmar da base tauba KNAB CDF amasung PDF ki matiangga loinana kuki militant sing na paksana attack satharakpa yai haibagi akiba leibana Moreada leiriba kuki khunja sing haulen fa yauna manak nakpa khul singda fi yomduna lanjena re More tauna si kuki militant sing na koisilaga leibada natana More gi tongan ba mafam kayada khudong saba hek phangbaga security force ta attack tauna ba sem saduna lei haina so pawgi source ama na haire